ngasi numidang wiramda phongiba tongan pawsisingdagi maruiba headlinesing lakhojaraga Manipur Circle News na miyamda pawdamjari ahanbada Kangleipakki maira pawsidagi lakhojage Kanglup anigi landa sathina sokhallaba sugnuda konchak thifam oirakpadagi AR na athingba thamkhre manungoi warol taminasi mamangi sahi lisingani kulhumdoi gi me ahumdagi hauna lamdam asida thokliba Kanglup anigi lan asida khamthengna sohalaba haibadi yum kai kaya tumna mai thakraba sugnu amadi serauda thabak sufam nomfam leitraba mioi kayana jangsilaktuna achouba konchak thifam ama oirakpadagi mafam aduda leiriba AR gi kangbuna athingba thamba hokre hairi pawasina hai kuki militant singna mai thadokhraba sugnu amadi serauda leiba mitai khulsing asida mafam kayadagi auto amadi 407 DI tata masana singba kaya tongduna lakpa mioi kayana konchak thibagi thabak asi satharakpani nongmagi konchak thiba masing jamkhalakpadagi angakpa ama oirakhi maduna mai sakhaudaba jinga amadi atai yotki saruksing khombagi thabak asi mioi kaya marumna laktuna chathaba horakhi maduda pokhaidaba bomna jingba yorombadagi pokhaiduna aswapan nangba yai haibagi singnaba leibadagi sugnuda leiriba AR gi kangbuna konchak thiba asi athingba thamkhre hairi pawasina hai AR gi maikaidagi athingba thamba leirabasu hojik mioi kayana makhoigi sendok lambi oinabagi damakta konchak thibagi thabak asi leptana chathari mai chakhraba yotek thangtek amadi jingagi saruksing adu kg da lupa 13 tagina 15 fawba piduna leibagi nongmada yot mon 10 kun phangba ngamlabadi achouba senfam ama phangba ngambadagi konchak thibagi thabak asi leptana chatharakpani hairi makhataba pawda pawnil khon pawchedagi lakhosake CAA leibak asida chatnahanabagi damakta center na ngarang notification thokhre manunggi overall pathokchage Lok Sabha mikhalgi mangoinana Citizenship Amendment Act CAA leibak asida chatnahanabagi damakta center na notification thokhre leingak na kumja lisingani 18 gi December 19 da parliament da pass tawkiba ek asi sahi manga gi matungda leibak asida chatnahanabagi damakta notification adu ngarang center na thokibani ek asina Afghanistan Bangladesh amadi Pakistan dagi lakpa Hindu Sikh Jain Parsi Christian sing kumja lisingani 13 gi December 19 gi mamangda India da changlakpa oirabadi makhoibu India gi citizenship pigadabani ngarang leingak na notification thokraba matung Delhi police na Delhi gi mafam ayambada security na section tharang lakhotki Citizenship Amendment Act CAA gi notification thokpa dugi matangda Congress ki maikaidagidi mikhalgi damakta khudong chaba launaba leingakna notification thokpani haina maral siri Congress ki lusingba Joyram Rameshna Citizenship Amendment Act CAA asi parliament da pass tawkiba sahi mari ga tha ahum sure adubu notification di hojikta thokli Citizenship Amendment Act CAA gi notification thokpada matam yamna sangliba asi karigino leingakna chathariba thawong asi mikhalgi khudong chaba launabani haiba asi mayak sengli haina Joyram Ramesh na makha takhi aroibada Kangleipakki maira pawsede gi lokhajage tata sumo gari ama lok tata senmadagi ani sire ani sokle thengna phangba pawgi matung inna February ge 10 gi numidang pung 3 rom taba matamda Tamenglong District Headquarter dagi Nongpok Lomda Kangsup Lambi Paringda kilometer 93 rom chatlaga leiba Lamdong Village manakta tata sumo ama lok tata sinkibadagi gari aduda tawlakpa mioi ani laikhidre anina soktuna Tamenglong District Hospital da laikannari hairi accident thoklaba tata sumo adugi registration number NL04370009 ni laikhidraba mioi ani adugi mamingna Dimdanglong Panmai sahi kuntra amadi Lithin Wang Panmai sahi kuntra mathoi kawi accident thokpagi paw manak nakpada leiba khunja singna tabadagi khudakta Assam Rifles ki kangbu amadi khunja singa loinana lokha tamna kumthaduna asiba mioi ani adu laukhatpaga loinana asokpa ani adu Tamenglong District ki hospital da pukhatuna laikannari asokpa mioi ani gi phibam luna leiri hairi